The elite families Prithibida family tara homdoi khak lai haibadi loop tara homdoi makoina hojiki world se control tawi hairi makoi se illuminati ki kanglup ni makoina zionism bu world most powerful semna balak dari hairi ba powerful loop asiga antichrist natraga muslim da harga dajjal ga mari laidai masigi achoba thabak thoram ama manung da satliba asibu conspiracy theory haina su kauri asumna high family trahumdoi natraga loop trahumdoi sigi kutta world gi 99% wealth lantu mase lady adani ambani elon musk jeff bezos makoi dagi yamna hen bagi wani phongdok ti hairi makoi gi lantum gi matang da masigi secret elite family trahumdoi asigi kutta world gi politics economics entertainment purmak ase control tauri Angakpa Wari manung do oidise fridge spring mayer kauba afoba researcher amana jahi kaya thi humlo tungda wari ase sadorak pani mayam da khangalak pani high ribi elite trahumdoi family ase isur allah ya bu kanglup nate but shaitan gi pujari ngaktani shaitan puja to kanglup writer asina high makoi gi lup asida changlu singna thorak lob tungda expose torak padi khangnarak pani to tell 13 family asigi loop sing ase loini illuminati ngaktani mapandana atei dharma satpo aduga manungdana amatoiba makoi khutta pharmaceutical industry education aduga Hollywood Bollywood to sugari yauri bani aduga music industry purma ase makoi control da laiba aduga education da su makoi invest over makoi na pamba da tamhanba prithibi ase makoi tapuba maduni new world order haise america gi president singna new world order gi matang di amna high even india gi leader kharna su 13 families asiga matang da point ama ani thamjari writers sigi ofam dugi matungina ahan bada Astor family makoi gi loop sida hojik mak world famous data kya leiri Theodore Roosevelt america gi matamama gi president asigi family su masigi family asiga mari leinai Franklin Roosevelt su second the Bandy family makoi sida so for mi ka yauri yaukre adugi manugda Mark George Bandy ko basi amani america gi president amagi personal secretary oiki mahak Skull and Bone ko loop ki president oiki Skull and Bone asisu secret society amani masida america gi president George Bush su chanki masigi illuminati loop asina Israel su form to hanki Palestine diki lamloba maduge plan sinki mais pakre ngasi uri pesini pibam masida Zionist masibuni Zionist movement haise ahum subada leire Collins family makoi asina black magic ke master ngakta thalli England America da sanbase makoi nani fort haibadi fort number da Dupun family masida na Freemason asigi shaitan worship ki highest rank ki missing lai hairi laibak kaya ge chuba leaders sing loop asidagani next Freeman family makoi ase ADL ki backbone ni ADL karino haibada prithvi da dharma ki matang da nokna bata karem na bata attack to bata muslim gi oigera hindu gi oigera madu bungak ningai case ka ama ma tawningai leiti adu Jews ki dharma gi matang da ngang dorobati singna robati hairbe ADL asina mang da chongthorakani makoina nai kidori ni next America gi Kennedy family makoi asisu Illuminati gi kanglup ni next China gi Lee family America China thina mali adubu Lee family as a Freeman son asigi loop ni China the Lee family gi power yam nalai next Onassis family makoi asina Greek ni business tycoon makai pun kre makoi the World War II gi matamda side ani da khulai yola ka paisa tan ki hairiba Onassis family sida achobo businessman ama yauki magi jahaz ke achalami adubu World War II ki matamda masi German ki maikedi ki magi jahaz ta awfo da sokhan ki de hairi adurabadi Onassis family gi mi singa Hitler ke yanai manungda Freemason Zionist Antichrist ngai bakanglu ngaktani makoi ase haujik na makoi shaitan ki pujari ni aduga shaitan ki puja tawduna lai manungda asumna Russell family Bill Clinton masigi family asigi manung chali makoina back to rambani next Bandui family malemda apa candy business da wi haidi makoi se chocolate ki adu lot na population control ka haina world the lak me se makoi da gini next Rockefeller bloodline America ki apa politicians singi funding ase makoina ta wi hairi aduna asumna hai America ki president singi
background Illuminati gi khut yawi haibadi Jews natraga Zionism gi maroina PTV gi mapum ase makoi gi khudum da thamna hotnarak pana ngasi di mapung phare arobdi Illuminati gi khwaidi gi apho family loop adugi mingna Rothschild the bloodline koi makoi asisu sathi graba kanglup ne makoi gi planning the Israel form dokhibani England da hijaraga makoi asina America gi paisa gi control tauri hoji loina marrying blind line asina roibani masina punumak bu amuk control tauri masina punumaki makokni makoina holy family ni haina khalli maramdi makoi digi antichrist lakani haibado lakani sini makoi gi matang da detail khanghandi haidokti aduna prithvi asida uribana amani oibana amani hairiba Illuminati gi family traumdo asna world gi chupli paidi haibi yare world ase new world order da puna blagnari. So thanks for watching.